Mitei irol iyak loina silon apun beluk mila kanglei pangna lamdam asida lol amadi mayek chawkhat hanaba changsilakba khongjanggi manung channa Khuman Lampak hangba dukan kharada Mitei mayeki banner yauram tabadagi yaunaba wari sanaringai choirakta All Naga Business Association Anbana pauche kharada Milalbu miyam da lan uhanaba honarakiba du laibak thibani hairi Hill Affair Milalgi Secretary Gaising Pamaina Thadurapa Cherolamana hai lamdam asida miyam khangnaba theliba banner holding advertise signboard khudingmaki Makokta chauna mitei mayekna hapnaba miyamda khangankrabani ngasi lamdam asida sizinariba mayek ase matam amage chief minister Yangmaso Saizana mayek ase lepirambada gi master gi thak fawba mairosingna tamba fanglibani mitei mayek chawkhat hanaba changsilakpa milalgi khongjang ase makatana changsinkhigani milalgi khongjang ase All Naga Business Association anba yauna mipum khudingmangna sawatpiu haina cherola sina makata rakle